ngasiju ai video ama burga laksare mayam ado ngasigi video se aina ubudi koi numit khara di koi reka numit ni humni gi mamala sigi video se viral chalakpo je na ujabne ba ko ado ai video se sigi video se cm ge hana thoina ju khaludi ado ngasidi ai gi kari haidono sigi video se yam semning ko haitare ai gi ju ai gi oi bo mot kaitang sum phongtok saning ba haitare ko mayam phomda ado sigi video se koi gi niligem da leban isi amana koi gi balagi yumda koi gi पोसे योम बसप मातमदा अखोगी फजना तौबिरई फजना तौबिरक्ते हाइबगी अखोगी वाथोक अमा कन्ना हजि वायरल चटपनेबको अदुगी मतांग जनेबको आइना ngasi video semjarakadoi ado mayam hana punna अखोगी सी video से hana punna mayam punna jingminna ge chigado ai gi oibo mot tum haijarakebako 오나라마바 나 칼로브라가 오나라마바 한턱 보여도가 아도 마막나 아도 마이나 떠오르거디 누마이도 파우자 누마이자데 거기 와칸도서 거기도 미워이 아도가디 아코지 마기 행행도 파우기 세사바네 아도 망원다 포ꯠ 유원게 야우나 사크수나 사데 아도 마 그래서 뭐 버기 행도 세사바네 아도 마나 아도 마이나 마야망도 마나 oi kainoma launing ko ꯅꯤꯡꯗ꯭ꯔꯒꯁꯨ ꯃꯥꯅꯀꯣ ꯐꯖꯅ ꯉꯔꯥꯡꯗ ꯏꯆꯦ ꯏꯗꯣꯟ ꯏꯅꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯔ ꯃꯥꯅ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡꯗ ꯂꯥꯛꯆꯔꯤ ꯂꯥꯛꯍꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯤꯕ ꯌꯥꯏ ꯃꯥꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯂꯤꯂꯤꯀꯦꯝꯗ ꯂꯩꯔꯤꯁꯦ ꯂꯩꯅꯤꯡꯗꯅ ꯂꯩꯕ ꯅꯠꯇꯦ ꯃꯥꯒꯤꯁꯨ ꯃꯇꯝ ꯑꯃ ꯂꯥꯛꯀꯅꯤ ꯃꯥꯁꯨ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯗ꯭ꯔꯒꯗꯤ ꯃꯥ ꯀꯃꯥꯏꯅ ꯐꯥꯎ मैम हौजिकी वीडियो मैम पुनः सुम जिंगमिनरेको अदो सिगी वीडियो से कोई बलागी युमदा कोई कनोदा लिरिकेमदा लेबा इसी अमना पोजो लोबो मतम रेसिपी फजना तौरई तौरती हाबगी वाथोकी मतांगी बारेनेबको अदो आइगी ओइबा मोतदे आइगी ओइबा वाखलोन दरी आइना सिगी से कई हाइनी अखोगी जामना चाउथोक्तना दम मनुंग लोइसनबा याबा पोटनेबा सिगी पोसे अखोइसे अमा खक्तनी हाबा अखोइसे अमा खक्तनी इमा अमंतगी मचानी अदुना अखोगी सुमाइना तौरगा अखोगी हजिक लान कन्ना तौरिबा मतम हजि वानारबा मतम सिदा सुगुंबा कइसु लैतबा अखोगी कइसु लैतबा मचा अखोइ कई हाइदुनो थौदोक मचा सिना अखोगी लेबा पुंजाव थिपादगी मयाम पुलप सिलैसिदा तौरगा लैख्रेबको अदो आइगी ओइनादि सिगी पोसे भाइरल गा सुमाइना चरकपो खोरप तौबोसे तौहनिंगदे हाइबदि अखोइ अमातनि मनुंगदा दुम नुंगाइना दबा फना लेरसु एसीजे सुमाइना तौबोसे आई नुंगाइकेने दगी सुमाइना तौबोसे असि कनो तौहि तौदि हाबा पोतो मनुंगदा दुम लोइसनबा याबा लेबा पुंजाव थितरसु दुम लोइसनबा मनुंगदा दुम लोइसनबा याबा थबकनेबा सिगी थबकसे अदो कसु नतबा थबकसिदा हौजि येंगो तौरिसि येंगो त भाइरल गा चतना तौरि मयामसे ꯑꯩꯁꯨ ꯁꯨꯝ ꯎꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯁꯦ ꯍꯧꯖꯤꯛ ꯕꯂꯥ ꯍꯥꯏꯁꯤ ꯕꯂꯥꯁꯨ ꯑꯗꯨꯝ ꯃꯃꯥꯅꯤ ꯑꯗꯒꯤ ꯌꯣꯟꯕ ꯂꯥꯛꯏꯕ ꯅꯨꯄꯤꯁꯤꯗꯁꯨ ꯃꯃꯥꯅꯤ ꯍꯧꯖꯤꯛ ꯄꯣꯠꯂꯨꯝ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯒꯤ ꯑꯣꯏꯔꯣ ꯐꯅ ꯅꯨꯡꯉꯥꯏꯕ ꯃꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯅꯨꯡꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯁꯨ ꯐꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯁꯅꯨ ꯐꯅ ꯌꯥꯝꯅ ꯆꯥꯕ ꯊꯛꯇꯕ ꯏꯃꯨꯡ ꯑꯣꯏꯁꯅꯨ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯋꯥꯈꯜ ꯑꯃ ꯑꯗꯒꯤ ꯇꯦꯟꯁꯟ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯅꯁꯨ ꯑꯃꯨꯛ ꯍꯦꯜꯂꯦꯀꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯦ ꯂꯩꯇꯥꯗꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯅꯁꯨ ꯑꯃꯨꯛꯁꯨ ꯍꯦꯜꯂꯦ ꯑꯗꯒꯤꯁꯨ ꯍꯧꯖꯤꯛꯁꯦ ꯂꯥꯟꯒꯤ ꯃꯇꯝꯅꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯇꯧꯐꯝ ꯈꯪꯗꯕ ꯂꯣꯏꯅ ꯋꯥꯈꯜ ꯑꯃꯃꯝꯗ ꯂꯣꯏ ꯂꯩꯅꯔꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯩꯗꯨꯅꯦ ꯇꯦꯟꯁꯟ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯔꯥꯎ ꯑꯗꯨꯝ ꯇꯧꯕ ꯑꯗꯒꯤ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯁꯣꯟꯗ ꯀꯩꯅꯣꯝꯃ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯒ ꯃꯤ ꯑꯃꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯉꯝꯗꯕ ꯁꯥꯎꯔꯣꯏꯗꯕ ꯃꯤꯗꯁꯨ ꯗꯣꯡꯇ ꯁꯥꯎꯕ ꯃꯇꯝꯁꯨ ꯁꯨꯝ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯗꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯣꯏꯁꯟꯅꯕ ꯌꯥꯕ ꯄꯣꯠꯅꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅꯒ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯕꯂꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠꯀ ꯀꯟꯗꯅ ꯑꯩ ꯂꯧꯖꯔꯔꯣꯏ ꯀꯥꯏꯅꯒ ꯇꯧꯋꯦꯅ ꯍꯥꯏꯕ
ꯀꯩꯅꯣꯁꯤꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯨꯗ ꯎꯔꯤꯅꯦꯕꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯇꯁꯦꯡꯅ ꯇꯧꯔꯝꯕ ꯑꯣꯏꯔꯒꯗꯤꯀꯣ ꯑꯗꯣ ꯌꯥꯝꯅ ꯐꯖꯗꯦꯀꯣ ꯌꯥꯝꯅ ꯐꯖꯗꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯅꯥꯈꯩ ꯁꯦꯡꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯗꯤ ꯋꯥꯕꯁꯤ ꯈꯔ ꯋꯥꯏ ꯍꯥꯏꯔꯒꯁꯨ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯐꯗꯣꯏꯅꯦꯕ ꯑꯋꯥꯕꯁꯦ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯐꯗꯣꯏꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯂꯩꯇ꯭ꯔꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯆꯦ ꯏꯆꯜ ꯑꯗꯒꯤ ꯏꯃꯥ ꯏꯆꯥ ꯂꯩꯔꯤꯕ ꯃꯌꯥꯝ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯐꯪꯉꯤꯕ ꯃꯤꯗꯣ ꯑꯗꯨꯅ ꯈꯇꯪꯗꯤ ꯑꯩꯅ ꯐꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯤꯒꯤ ꯂꯦꯚꯦꯜꯁꯦ ꯑꯣꯟꯕ ꯃꯇꯝꯗ ꯌꯨꯝ ꯍꯥꯏꯅ ꯌꯨꯝ ꯂꯤꯡꯉꯒ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯨꯝ ꯃꯩ ꯊꯥꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯅꯣꯔꯃꯦꯜ ꯇꯥꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯜꯂꯦꯕ ꯑꯗꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯀꯔꯤꯅꯣꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯈꯜꯂꯝꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯍꯦꯟꯅ ꯊꯃꯣꯏꯁꯦ ꯁꯣꯛꯑꯦꯕ ꯑꯁ ꯂꯩꯇ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯁꯥꯖꯕ ꯌꯥꯝ ꯋꯥꯅ ꯇꯥꯟꯖꯔꯀꯥꯟꯗ ꯌꯨꯝ ꯑꯃ ꯁꯥꯖꯕ ꯑꯗꯩ ꯌꯨꯝꯁꯤꯃ ꯁꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤ ꯂꯩꯅꯒ ꯍꯤꯡꯉꯅꯤ ꯀꯥꯏꯅꯒ ꯈꯟꯖꯔꯒ ꯌꯨꯝꯗꯨꯃ ꯁꯥꯕ ꯂꯣꯏꯔꯀꯥꯟꯗ ꯃꯩꯒꯗꯣ ꯑꯃꯨꯛ ꯊꯥꯗꯣꯛꯈ꯭ꯔꯕ ꯇꯧꯔꯤꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯔꯤꯅꯦ ꯊꯥꯗꯣꯛꯇꯕ ꯅꯠꯇꯦ ꯊꯥꯗꯣꯛꯏꯕꯅꯦ ꯑꯗꯒꯤ ꯃꯄꯥꯡꯒꯜꯅ ꯁꯣꯟꯖꯜꯂꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏꯔꯛꯄ ꯑꯃꯨꯛ ꯍꯟꯅ ꯁꯨꯔꯒ ꯑꯩ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯒꯅꯤ ꯍꯦꯟꯁꯨ ꯂꯩꯔꯛꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯨꯝ ꯄꯥꯏꯔꯒ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯏꯔꯥꯡꯁꯦ ꯐꯔꯒ ꯌꯨꯝ ꯑꯃ ꯑꯗꯨꯝ ꯁꯥꯕ ꯉꯝꯒꯅꯤ ꯑꯗꯒꯤ ꯑꯗꯨꯝ ꯅꯠꯇꯕ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯆꯍꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯁꯜꯂꯛ ꯁꯨꯕ ꯉꯝꯕꯒꯤ ꯀꯩꯅꯣ ꯁꯨꯝ ꯋꯥꯠꯂꯛꯄ ꯑꯗꯒꯤ ꯃꯥꯅ ꯈꯜꯂꯝꯗꯣꯏꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯜꯂꯝꯒꯗꯕꯁꯦ ꯀꯔꯤꯅꯣ ꯀꯥꯏꯅꯒ ꯈꯜꯂꯀꯥꯟꯁꯤꯗ ꯑꯩ ꯏꯊꯟꯇꯐꯥꯎꯗ ꯃꯪꯕ ꯌꯥꯎꯖꯩꯌꯦꯕ ꯑꯩ ꯏꯊꯟꯇꯐꯥꯎ ꯃꯪꯕ ꯌꯥꯎꯖꯩꯌꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯌꯨꯝ ꯀꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯊꯃꯣꯏꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯕ ꯑꯣꯏꯔꯒꯗꯤ ꯃꯣꯏꯒꯤ ꯊꯃꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯣꯏꯅꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦꯀꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯨꯇꯦꯖ ꯂꯩ ꯈꯣꯠꯂꯦ ꯕꯂꯥꯅꯕꯨꯗꯤ ꯍꯥꯏ ꯑꯗꯣ ꯁꯤꯒꯤ ꯐꯨꯇꯦꯖ ꯂꯩꯔꯒꯗꯤ ꯃꯌꯥꯝꯁꯤꯅ ꯖꯥ ꯂꯥꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯃꯁꯨ ꯃꯌꯥꯝꯗ ꯎꯍꯟꯕꯤꯕꯁꯦ ꯁꯤꯃꯁꯨ ꯃꯊꯧ ꯇꯥꯕ꯭ꯔꯥꯅꯈꯜꯂꯦ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯥꯔꯕꯅꯤꯅ ꯍꯥꯏꯔꯤꯔꯥ ꯍꯥꯏꯗꯤꯔꯥ ꯑꯗꯒꯤ ꯕꯂꯥꯅꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯟꯈ꯭ꯔꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯗꯃꯛꯇ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯀꯥꯏꯅ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈꯤꯕꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯜꯂꯕꯅꯤꯅ ꯐꯨꯇꯦꯖ ꯂꯩ ꯍꯥꯏꯕꯅꯤꯅ ꯁꯤꯒꯤꯁꯤꯁꯨ ꯁꯨꯝ ꯌꯦꯡꯅꯤꯡꯕ ꯑꯃ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯁꯨꯝ ꯄꯣꯛꯑꯦꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯦ ꯂꯩꯅꯤꯡꯗꯅ ꯂꯩꯕ ꯅꯠꯇꯦ ꯑꯗꯩ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯥꯡꯀꯠꯂꯒ ꯆꯥꯕ ꯑꯗꯒꯤ ꯊꯣꯡꯗꯣꯔꯤꯕ ꯃꯐꯝꯗꯨꯅ ꯏꯁꯤꯡꯗꯨꯅ ꯍꯦꯛꯇ ꯃꯈꯥꯗꯨꯅ ꯏꯁꯤꯡꯁꯤꯅ ꯍꯦꯛꯇ ꯄꯔꯂꯣꯏꯗꯅ ꯂꯩꯕ ꯑꯗꯣ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯐꯥꯎꯔꯝꯒꯗꯣꯏ ꯃꯥꯒꯤ ꯍꯤꯡꯅꯤꯡꯉꯝꯒꯗ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯑꯗꯒꯤ ꯀꯔꯤ ꯈꯜꯂꯝꯒꯗꯣꯏꯅꯣ ꯃꯥꯅ ꯍꯧꯖꯤक ꯈꯜꯂꯝꯒꯗꯕ ꯋꯥꯈꯜꯁꯦ ꯁꯨꯝꯕꯁꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯈꯜꯂꯦꯕꯀꯣ ꯈꯜꯂꯒꯁꯨ ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯒꯤ ꯑꯃ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯊꯃꯣꯏꯗ ꯆꯥꯛꯆꯔꯒ ꯑꯗꯨꯝ ꯂꯩꯖꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯗ ꯏꯆꯦꯁꯤꯡꯅ ꯌꯣꯟꯕ ꯂꯥꯛꯄꯗ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯀꯔꯝꯕꯅ ꯁꯦꯡꯉꯤꯅꯣ ꯀꯔꯝꯕꯅ ꯆꯨꯝꯃꯤꯅꯣ ꯀꯔꯝꯕꯅ ꯂꯥꯜꯂꯤꯅꯣ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯑꯗꯣ ꯑꯅꯤꯃꯛꯀꯤ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝꯅꯤꯀꯣ ꯑꯩ ꯑꯃꯒꯤ ꯃꯤꯆꯪ ꯆꯪꯕꯁꯨ ꯅꯠꯇꯦ ꯑꯃꯒꯤ ꯃꯤꯆꯪ ꯆꯪꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯕꯂꯥꯁꯨ ꯑꯩ ꯍꯥꯏꯗꯨꯅꯦ ꯑꯩꯈꯣꯏꯁꯨ ꯇꯦꯟꯁꯟ ꯃꯃꯥ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯅꯁꯨ ꯑꯃꯨꯛ ꯍꯦꯟꯕꯅꯦ ꯇꯦꯟꯁꯟ ꯂꯩꯕꯁꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯨꯡ ꯂꯥꯎꯅ ꯍꯥꯏꯗꯣꯛꯈꯤꯕ ꯑꯗꯒꯤ ꯑꯣꯏꯕ ꯑꯗꯒꯤ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯣꯏꯅ ꯍꯥꯏꯖꯤꯟꯕꯕꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯨꯇꯦꯖ ꯂꯩ ꯀꯥꯏ ꯍꯥꯏꯕꯅꯤꯅ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯁꯨꯝ ꯌꯦꯡꯅꯤꯡꯕ ꯑꯃ ꯄꯣꯛꯑꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩ ꯁꯥꯏꯗ ꯁꯨꯝ ꯂꯣꯏꯁꯟꯖꯒꯦꯕꯀꯣ ꯑꯗꯒꯤ ꯅꯦꯛꯁꯇ ꯑꯃꯨꯛ ꯑꯩꯅ 97, 98, oh, 100.
ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯑꯗꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯁꯨ ꯑꯗꯨꯝ ꯃꯆꯥ ꯆꯦꯅꯦꯜ ꯑꯅꯧꯕ ꯄꯥꯏꯖꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯅꯧꯕ ꯄꯥꯏꯖꯕ ꯃꯆꯥꯁꯦ ꯆꯦꯅꯦꯜ ꯑꯩ ꯃꯤꯉꯣꯟꯗ ꯀꯩꯁꯨ ꯃꯤꯉꯣꯟꯗ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯦ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯀꯩꯁꯨ ꯉꯥꯡꯗꯦ ꯑꯩꯒꯤ ꯑꯣꯏꯅꯅꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯅꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯅꯦꯀꯣ ꯑꯁ ꯑꯩꯉꯣꯟꯗ ꯃꯤꯅ ꯉꯥꯡꯉꯛꯑꯒꯗꯤ ꯑꯩ ꯀꯔꯤ ꯈꯟꯅꯤ ꯑꯩꯉꯣꯟꯗ ꯃꯤꯅ ꯉꯥꯡꯉꯒꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯔꯗꯕ ꯄꯣꯠꯁꯦ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯑꯩꯒꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯣꯠꯇꯣ ꯑꯩ ꯃꯤꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯗꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯆꯥꯁꯤꯗꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯐꯖꯗꯕ ꯀꯃꯦꯟ ꯁꯨꯝ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩ ꯉꯁꯤꯕꯨ ꯀꯅꯥꯗ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯃꯥꯒꯤ ꯙꯔꯃꯅꯤ ꯑꯩꯒꯤ ꯐꯖꯗꯕꯗꯨꯗꯤ ꯋꯥꯈꯜꯂꯣꯟ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯇꯥꯛꯆꯕꯅꯦꯕ ꯀꯃꯦꯟꯗ ꯋꯥꯍꯩ ꯐꯖꯅ ꯏꯕ ꯏꯗꯕ ꯍꯥꯏꯕꯁꯦ ꯃꯤ ꯑꯃꯅ ꯏꯊꯣꯔꯛꯄ ꯃꯇꯝꯗꯅꯦꯀꯣ ꯃꯥꯁꯦ ꯀꯔꯝꯕ ꯃꯤꯅೋ ꯍꯥꯏꯕꯗꯣ ꯃꯁꯛ ꯎꯗ꯭ꯔꯒꯁꯨꯅꯦ ꯃꯥꯁꯦ ꯃꯁꯛ ꯑꯩꯅ ꯈꯪꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯅꯦꯆꯔꯗꯤ ꯏꯊꯣꯔꯛꯏꯕ ꯄꯣꯠꯇꯨꯅ ꯃꯥꯒꯤ ꯁꯤꯒꯤ ꯃꯤꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯁꯤ ꯑꯃꯠꯇ ꯑꯩ ꯈꯛꯇꯗ ꯅꯠꯇꯦ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯈꯪꯒꯗꯣꯏꯅꯦꯕꯀோ ꯑꯗꯣ ꯁꯥꯏ ꯃꯇꯥꯡꯗ ꯑꯩꯒꯤ ꯈꯤꯇꯪꯗꯤ ꯁꯥꯡꯉꯅꯤꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄ ꯃꯌꯥꯝꯗꯒꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯣꯠ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯁꯦꯝꯃꯒ ꯑꯗꯨꯝ ꯊꯥꯒꯠꯅꯕ ꯉꯥꯛꯇꯅꯦꯕꯀோ ꯊꯥꯒꯠꯅꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯁꯤꯅꯤꯗ ꯀꯃꯦꯟ ꯄꯤꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯐꯖꯗꯕ ꯃꯇꯥꯡ ꯐꯖꯕ ꯃꯇꯥꯡ ꯌꯥꯎꯔꯒꯗꯤ ꯑꯁꯤꯒꯤ ꯀꯃꯦꯟꯁꯦ ꯅꯪꯒꯤ ꯁꯤ ꯍꯥꯏꯁꯦ ꯐꯖꯩꯅꯦ ꯁꯤꯁꯤꯃꯗꯤ ꯄꯥꯝꯃꯤꯅꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯐꯖꯅ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯣ ꯑꯗꯒꯤ ꯐꯖꯗꯕ ꯌꯥꯎꯔꯒꯁꯨꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯊꯤꯅ ꯍꯥꯏꯕꯗꯣ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯊꯤꯅ ꯍꯥꯏꯔꯒꯗꯤ ꯐꯅ ꯌꯥꯝꯅ ꯁꯦꯝꯗꯣꯛꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯦꯝꯃꯛꯏꯕ ꯃꯤꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯣꯛꯅꯤꯡꯕ ꯐꯥꯎꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯇꯦꯟꯁꯟ ꯑꯃ ꯃꯉꯣꯟꯗ ꯂꯩꯗꯣꯏꯅꯦꯕ ꯀꯩꯅꯣ ꯍꯥꯏꯅ ꯈꯟꯕ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁꯟ ꯑꯃ ꯁꯨꯝ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯖꯗꯕ ꯃꯇꯥꯡ ꯌꯥꯎꯔꯒꯁꯨ ꯅꯪꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯐꯖꯗꯦꯅꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯤ ꯐꯖꯗꯦꯅꯦ ꯁꯤ ꯁꯦꯝꯗꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯇꯧꯍꯟꯅꯤꯡꯗꯦꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯤꯅ ꯍꯥꯏꯔꯒ ꯀꯃꯦꯟꯗ ꯏꯔꯛꯄꯒ ꯐꯖꯅ ꯍꯥꯏꯔꯒ ꯏꯔꯛꯄꯗꯣ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯏꯀꯥꯏꯗꯣꯏꯅꯦꯕ ꯁꯣꯏꯈꯤꯕ ꯐꯅ ꯂꯩꯔꯒꯁꯨ ꯐꯖꯅ ꯍꯥꯏꯔꯒ ꯏꯔꯛꯄꯗꯣ ꯑꯗꯨꯅꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯀꯃꯦꯟ ꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯤꯅ ꯀꯔꯤꯒꯤꯅꯣ ꯃꯤꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯤꯈꯩ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯤꯅꯤꯗ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗꯊꯤꯅ ꯉꯥꯡꯉꯤꯈꯩ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯗꯨ ꯊꯤꯅꯉꯥꯡꯉꯤꯈꯩ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯍꯦꯟꯅ ꯆꯪꯕ꯭ꯔꯥ ꯁꯤꯅꯤꯗ ꯆꯥꯛ ꯍꯦꯟꯅ ꯆꯪꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩ ꯍꯥꯏꯅ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃ ꯂꯩꯇꯥꯅ ꯂꯩꯕ꯭ꯔꯥꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕ ꯄꯣꯠꯁꯤꯅ ꯁꯤꯅꯤꯗ ꯊꯤꯅ ꯉꯥꯡꯗꯣ ꯑꯝꯇ ꯐꯖꯅ ꯍꯥꯏꯔꯛꯑꯣꯕ ꯐꯖꯅ ꯍꯥꯏꯌꯣ ꯐꯖꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯤꯅ ꯑꯗꯒꯤ ꯌꯦꯡꯅꯤꯡꯗꯕ ꯑꯣꯏꯔꯒꯁꯨ ꯌꯦꯡꯉꯨꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯃꯤꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯒ ꯌꯦꯡꯗꯧ ꯑꯝꯇꯅꯦ ꯌꯦꯡꯒꯅꯣꯕ ꯅꯪꯅ ꯄꯥꯝꯗꯕ ꯄꯣꯠ ꯑꯣꯏꯔꯒꯗꯤꯅꯦ ꯌꯦꯡꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯌꯦꯡꯗꯕꯗ ꯀꯩꯅꯣ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯀꯣ ꯌꯦꯡꯅꯤꯡꯗꯕ ꯄꯣꯠꯇꯣ ꯌꯦꯡꯉꯨꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯦꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠ ꯂꯩꯇꯦꯕ ꯌꯦꯡꯗꯕ ꯌꯥꯗꯦ ꯅꯪ ꯀꯃꯦꯟ ꯑꯊꯤꯕ ꯑꯃ ꯏꯔꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯌꯦꯡꯅꯤꯡꯗꯕ ꯄꯣꯠꯇꯤ ꯌꯦꯡꯉꯨꯅꯨ ꯑꯗꯒꯤ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯌꯥꯎꯔꯒꯗꯤ ꯅꯪ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯤ ꯐꯖꯗꯦꯅꯦ ꯏꯆꯦꯕꯨ ꯀꯧꯒꯦꯔꯥ ꯏꯅꯥꯎꯕꯨ ꯀꯧꯒꯦꯔꯥ ꯑꯕꯣꯛꯄꯨ ꯀꯧꯒꯦꯔꯥ ꯑꯗꯒꯤ
mi semiba video semiba midugi matungina kauraga asigi matangje sisima phajade si sabana semto haningi haina khoigi iramo ba ko ado ma chu ma ai sina haji kari choiba ha ma thana mu khanjaraga sidi semto po yaina ma haji ana semto ningba su pokani adagi esi aina kare sumana igiba matam da mana sumana haibira ini aina khaludo posi mana sumana haibira ini ana khala kana khoigi semto ningba posi yawaduni ba tathi ne he ubaga tathi ne tap lam la ga tora ga di phana cham to ning bang le ga chu koi cham soning ba ne hen da koi gi kano to do ne ba na hauji kamien da thina bi bi ba ching kamien do koi gi kamien da thina bi do bo ra ga di jening da bo ra ga di yeng nu ka su kai de jening ba mina mana jeng jani adu ga cham to haning ba mi ora ga di nung si ba wa hai na adum si jima pam de si jima cham to piu kho to piu na hai bi o du na he na koi jenen pari ba me am sina aduni hena koi nung si ba ha ba du oi do ne bu ga do kari gana ge mi gi da kamen thina pi ru gi hauji tauri ba pi bam da hauji ngamboi ngamdawoi hangoi cha marak somadan nasado chokthadana maha ore aduna chu mingonda thina ngai ro kai dawagi no sinida hangoi cha madang chu matamda khoigi lekna nasado lekhare habani da aduna chu mingonda khoigi wahai phajata ba hari ro kai dawagi no sinida haina adu hojiti hana nang khoigi inanu pa nang do khoigi yam hena ahal loi ba sunate hojiti hona dum ba hai wata mi ngoda season raga di nang bo hayeng khatang chaura kan nang kasu apha ba oi roi sem to o inanu pa sem to o na si na hari se wa hayu wata phajada ba mi ngoda kai unda hai ganu ko mi ngoda jening da ba raga di mi gi video do yengnu adagi sam khoigi nung si dana khoigi jingbi raga di adagi samto on hang balai raga di ko si ma phajade si ma samto si ma taw ana hai ba hai na ro adagi khoigi lili kem da lai ri ba mayam du bu su nan na khoigi ka chu itana khan ba nan hai ri ba wa hai wata mayam du moi gi thamoi da kya mo yam na khoigi thamoi kai ram gani bungo na adu na khalu ko yam na khalo aina si hai do khara kan da taibang mioi ba ngaktani taibang mioi sa nga abu na te taibang mioi ba ngaktani khogi nungsina na tum leibina ba yae ba ko aduna nana ngangi bo wa haido lilikem da laita ba ora ga so ai bok da thamoi sa e ko ai bok da thamoi sa e adu mai na mingon da kaidong da ha ga do na te aduna semto o sem hauji yam na angang ori semto ko ya ba gi matam su yam na leiri aduna semto o apha mi mo oyu mingon da thi na ha ra kan nangi nungai ba oram ba su jai ko ado semto o apha barom da satlo adagi inau nu pa nang gi tauri ba phiwam da nana mu so mu nungai khoi gi wa to bo do sama tang hangoi thong ba matam da na sa du lek thaba matam da hoi nana phana phat nana phat da bagi nang adu dandi do piri ne ha ba thamoi da khalaga ju ai di isia khoi gi inau do ina khan ba khalle ba ko khan ba na thamoi da mu nungai de ba khoi gi wa na na tauri ba ma ong do adu nungai bi de ba ko adu na mathang da tarak pa da di mingon da khoi gi wahai phajada ba kai dang mong da tawiro ra no ko di mayam su ne hai se mayam puna ma su ne khoi gi chamtu haning ba lai ra ga di esi se adagi inau nang gi sigi se phajade si ma chamtu o hai wa du ni he nai kai ba ga do ni ko ado si so mu sai da mu sigi matang che mu loi sanjara ge ba ko adu ga video di ular yam gre ko si yam gre sigi wa thok si dagi wa thok ma cha si dagi khoi gi wa thok si yam chok thok ki da na khoi gi adu hai ba mayam chu ama chu loi pa dagi mayam chu yaw e ba ko adu yaw bo do ai video jam chang ra ni aduna adu gi matang du di ai haijar roi e adu ga kamienda mi ama gi kamienda pida po matam da ai gi phajabor ga di phajai de samto haning bo ga di samto haningi ha ba pose hai bi yo duga hena thagat kani nang tauri ba thabak to adu de hena chi jama ga tawr ga di hena thagat kani ga na hena mayam gi apian boy ga ni mayam nang ko thagat kani ga ha ba hai se si di asugum ba chu mayam ui ba ko to ai jam chang ga ni adu gi po se hai ja ro ado hai ganu ha ba di kari
ꯑꯩꯅ ꯍꯦꯟꯅ ꯁꯤꯁꯤꯃ ꯅꯪꯅ ꯇꯧꯔꯒ ꯑꯩꯅ ꯍꯦꯟꯅ ꯊꯥꯒꯠꯄꯤꯅꯤꯒ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯐꯖꯕ ꯋꯥꯍꯩ ꯅꯠꯇꯦꯀꯣ ꯑꯃꯁꯨ ꯂꯣꯏꯅ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯇꯦꯁꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯠꯁꯤ ꯃꯤ ꯑꯃꯗ ꯀꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯋꯥꯍꯩꯅ ꯀꯃꯦꯟ ꯄꯤꯕꯤꯌꯣ ꯑꯗꯒꯤ ꯌꯦꯡꯅꯤꯡꯗꯕ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯗꯣ ꯊꯤꯅ ꯄꯤꯗꯕ ꯑꯣꯏꯔꯒꯗꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯨꯅꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯏ ꯑꯃꯠꯇꯅꯤ ꯑꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯌꯣ ꯑꯗꯨꯅ ꯔꯦꯁꯄꯦꯛ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯩꯒꯤ ꯈꯇꯪ ꯃꯊꯛꯀꯤ ꯑꯩꯉꯣꯟꯗꯒꯤ ꯈꯇꯪ ꯃꯊꯛ ꯀꯥꯈꯤꯕꯁꯦ ꯑꯩꯅ ꯏꯆꯦꯅ ꯔꯦꯁꯄꯦꯛ ꯇꯧꯗ꯭ꯔꯗꯤ ꯑꯩꯒꯤ ꯔꯦꯁꯄꯦꯛꯁꯦ ꯑꯩꯅ ꯇꯧꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯩꯅ ꯏꯅꯥꯎ ꯍꯥꯏꯔꯒꯁꯨ ꯏꯅꯥꯎ ꯍꯥꯏꯕꯒꯤ ꯔꯦꯁꯄꯦꯛꯇꯣ ꯎꯠꯀꯗꯧꯕ ꯈꯪꯉꯕ ꯑꯩꯅ ꯏꯅꯥꯎ ꯍꯥꯏꯔꯒꯁꯨ ꯏꯅꯥꯎꯒꯤ ꯔꯦꯁꯄꯦꯛ ꯎꯠꯀꯗꯧꯕ ꯏꯆꯦ ꯍꯥꯏꯔꯒꯁꯨ ꯏꯆꯦꯒꯤ ꯔꯦꯁꯄꯦꯛꯇꯣ ꯎꯠꯀꯗꯧꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯑꯃꯕꯨ ꯑꯩꯈꯣꯏꯒꯤ ꯌꯦꯡꯁꯤꯟꯅꯕꯒꯤ ꯐꯤꯕꯝ ꯑꯗꯒꯤ ꯇꯧꯔꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯁꯃꯥꯖꯁꯨ ꯀꯩꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯌꯦꯡꯁꯤꯟꯅꯗꯕ ꯑꯃꯅ ꯁꯣꯏꯈ꯭ꯔꯒꯁꯨ ꯑꯃꯅ ꯉꯥꯛꯊꯣꯛꯄ ꯑꯃꯅ ꯁꯣꯏꯈ꯭ꯔꯒꯁꯨ ꯑꯃꯅ ꯁꯥꯎꯔꯒꯁꯨ ꯑꯃꯅ ꯊꯦꯝꯕ ꯑꯃꯅ ꯁꯥꯎꯔꯒꯁꯨ ꯑꯃꯅ ꯊꯦꯝꯕ ꯑꯗꯩ ꯑꯃꯅ ꯁꯣꯏꯔꯒꯁꯨ ꯑꯃꯅ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯁꯣꯏꯗꯕ ꯉꯝꯗꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯂꯣꯏꯅ ꯁꯣꯏ ꯉꯥꯛꯇꯅꯦ ꯑꯗꯣ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯜ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯄꯤꯛꯄ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎꯁꯤꯅ ꯄꯥꯏꯔꯦꯟꯒ ꯆꯠꯄ ꯀꯥꯏꯁꯤꯗꯤ ꯌꯥꯝ ꯐꯖꯗꯦꯀꯣ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯐꯖꯗꯕ ꯋꯥꯍꯩ ꯍꯣꯏ ꯃꯅꯨꯡꯗ ꯍꯥꯟꯅ ꯁꯤ ꯃꯅꯨꯡꯗ ꯍꯥꯟꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯀꯗꯧꯕꯅꯦꯕ ꯍꯦꯛꯇ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯃꯆꯥꯗꯩꯗ ꯚꯥꯏꯔꯦꯟꯒ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕ ꯄꯣꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯀꯅꯥꯒꯤ ꯊꯃꯣꯏꯅꯕꯨ ꯂꯩꯇꯥꯅ ꯍꯧꯖꯤꯛ ꯂꯩꯕ ꯉꯝꯗꯣꯏꯅೋ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯑꯩꯒꯤ ꯌꯨꯝ ꯍꯥꯏꯁꯦ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯑꯩꯒꯤ ꯌꯨꯝ ꯍꯥꯏꯕꯁꯦ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯌꯨꯝ ꯍꯥꯏꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕꯗꯅꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗ ꯑꯩꯒꯤ ꯌꯨꯝ ꯂꯥꯏꯔꯕ ꯌꯨꯝꯗꯣ ꯑꯗꯨꯗ ꯆꯦꯟꯅꯤꯡꯕꯅꯦ ꯑꯩꯒꯤ ꯌꯥꯝ ꯂꯥꯏꯔꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯌꯨꯝ ꯑꯣꯏꯁꯅꯨ ꯑꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯌꯨꯝꯗ ꯍꯟꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯣ ꯀꯌꯥꯝ ꯋꯥꯅ ꯈꯪꯉꯝꯒꯅꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯈꯩꯁꯨ ꯑꯩꯈꯣꯏꯒꯤ ꯍꯟꯊꯅ ꯀꯩꯗꯧꯅꯨꯡꯗ ꯈꯟꯕꯤꯒꯅꯣꯕ ꯑꯗꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯁꯦ ꯑꯉꯝꯕ ꯁꯦꯠ ꯆꯥꯅꯕꯒꯤ ꯐꯤꯕꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯎꯕꯗꯧꯅ ꯇꯧꯋꯦꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯆꯦꯟꯕꯤꯌꯣ ꯃꯤꯅꯨꯡꯁꯤ ꯆꯦꯟꯗ꯭ꯔꯒꯗꯤ ꯀꯩꯁꯨꯝꯇ ꯀꯥꯟꯅꯔꯣꯏꯀꯣ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯁꯨꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯑꯩ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ